ꯃꯌꯥꯝꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯍꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯎꯠꯁꯟ ꯈꯨꯃꯟ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ हाय कबोगलई तारिब्रने हे कबोगलई हाय सेबानबी सेतबी करीनो इमा आइसे लुकमाइदा हापगा योदिरो लेकाई ममांगसिदा मथौसे तो इन तौगे लेते हो कारोसे इथक्सिदने जबे जबे नेटपिरो इमा सगतना ngसाइने नयादो हुमना बचाकदो थोंगलबनी करी गानदबदा मयुम कोक पानी के लेते सुरु हेंग नैरगा लै उफुल थांग हेनब इस करी आइबो अरीबी काइना इमाना कुचु बालंबगी नत्रो ngasi aina अरीबी ओइरिसे हरे हरे नमा इबेमा आइसे राशि लैमन बगिने नबोका नपुगना मिंगसे राशि तोमी कौरमीबा अदुबुने नंगदि नपा लौरबने लोइरे हाइद्रे को आइदा चखरगे हाय इमुंगदा लैरमु सा सादना कोइ चलमनु कानदे थी दुम फाइदोगलगा फज्जाना फुथरगे इमा करी इंसान थोंगौगे हो उती थोंगलमलबने इस फरेदा तक ताना चारगा तुम थोके हिबमजिगा मुनगा मुरे इरोय हतम माले चंख्रो दाउ थुंगा यादौ मानदे एमा युमदा लैरमु इमाने इचागी ओक मतुम अचौब लैरके इचादी हंदकसे मयेंग खरा ताबा माली ज्ञान ताना लैरमुको राशि तोंबिसु कैथेल काखरे कबोक लैसु उती थोंबा अदु तप ताना चासिलगा फजना तुमथखरे नुंगदांग वैरम तारकपा अदवाइदा राशि तोंबी मयुम यौसिलकपदा इमुंग मंगोल अदु पुंचाई चाइरगा लैरमी लोसिंदना लैरिबा लुखाकसिंगदुगा फिबम अमा चारमद्रे मचानुपीबु लाक लाक्तना कौ हाय कबोगलई ताब्रा कौतना मचानुपी की कादा चंगलकपदा लैरमलीबा फिबम अदुगा साउनिंगबना लोइरे मतिनगा अरोरो तारगा तुमलीबा मचानुपी की मनाकोंगदा कन्ना हेक्ता लौसने हाय सेतबी हाय इरोय अमोम मसमना इफा फाना कबोगलई हगाम चंदुना हाइरी इमा कइनो अस अंगकपनी नंगसु अयंगन तासदा फरक ताना करिनो तुमिन याद्रो क्वाक्तै खुतुक तरा हेले अमु कोनसिनदुना हिप्पा होगी इस आइने nganglise samu mathun pena khongbadune khalurabo tumge haisu kolisida suloshilaga tumuदना hagolo haibani phai ko khangidana ising thaknambagi leiriba khujai adudagi ising adu heptuna leiriba machanupida haijili as kari naima hagolo chalo imung wairam silo shilo asumna mama macha anidu nuti khana chaina panba imbani rasi tombi machanupi gi matauda mayum panba khangare haina pakhatpa poklibani nupi ngakta leiba imung asida nupa amadi darkar yam tarabani magi numit amada kaithel chatpagi lambida mayam changduna nupa ama hubodu urami rasi tombi parap changchilaga mayam kaidongna ba yaurage nupa amana sauna khumlai masi nupa si dukan dagi pot huralaga chen kribadi nupa aduna natene moi wisina cheki tawine ngonda mi ai di game khangmoju nate masi machin ji hanji khumine mabo ai landi moi hai charamani ai di yum su laite mamto machi dane ai di lekpani ai gi phaisu moina khomban langthokriba ai di yaura ai ni ai moi am phatte ba hai boroba nachin do khubak nang khubaksin thajilura mabo ai ki asi tombi ipa pakhana mayam ai icha sigi mo chenduna mayam da lale haijeri matung manau to honjararoige asumna rasi tombi na haibadagi mayam gi asawba adu fathaduna hankre mayam chatkraba matungda rasi tombi bungo nang bu chak charabo namingna kari kauriba mabo chadriye aigi mingna boro ba kauwe ho lao mabo kidane charu rasi asumna rasi tombina boro babu mayumda purakle hai bema tabro au ima
lao lao nabung laklibase chagluk ama semau ima kanano mana ho ai kon haige khoi chak leiba natro ho leiriye ima o phare phare chak to amukta semlau ho ima yengdagine mi amagi chagluk amamam hingaluko ho ima boro bana yamna nungaitana tatu yenglaga rasi tombida onchundena hairi mabo akhoi mana hinglingai da hairiba kanagumba amagi mayumda changjafam pirabadine yum adugi kainomta oirusu tau haiba mabo hoi kari tauge mustikreda aduk nushiba isase moina sukthina phuriba yanida mabok nane kaithel karise ngamna bhotnage mabo dumai hainuwo tu mabo hoi khose ai inchang mana thabige mabok ne yoloba athirsu yaini he ho phare adudi nang chak to chatho nachan ga tawraga mabok sune kaithel karage ko ho bema ima chatlage nabung se chak pija thokro ngahak leiraba matung chakluk ani puthorai ibung aisu chak chadriye chaminarase ani du harau chak to chaminare kabok lei boro bagi ngaro aduda munna yenglaga lei ibung ge ngaro do chararoidro chani kedorage kesu tawde hairega ngaro adu lakhre boro ba khara ngakna amuk lauraga tangkhai yenai di matani kabok lei machin adu paithok laga leithi chaba loiraba matung kabok leina kon adu isau lang laga phengli boroba ngahak leiraga kabok leibu kaurai an hoi chan khumak tin he ichan ho karino yopa ko thorom ta hotali sing amara ai tumi ichan puthoro da nangbo hotali mi ngamaroi boroba khanghaude leimai dita git phamtharaga makhong makut thillaga phiring kauba horai yaroi haisini aide yo pakpiyo haisini ko yaroi haisini kabok lei ingak ngakna mangol aduda tawribadu ure ho karina tawridubo yaroi aide yo pakpiyo haisini phiring kauribadu kanna hekta laurai hai chakroe kadai digi angau bono kanna sanglaga hairai yo pakpiyo haisini kai garage ho nanga dumai tawmu hana dagi settabi leibane nangna dumai tawradi aise pura ai jattare ho leiramo asumna haibadagi lepkhare yopak adu puthoklaga pire se laurase adu ngasai piba yadro nang liresu ai pakhangni kaung masidi pangni yam ngamine asumna borobana tawraga ingkhol adu faidom naina tawthokle kabok leisu cha puthoralaga hairi se cha thau kadaya chapoti is kaidagi ngasita laklaga me chapot leite ga changkhre boroba sutung de inai lona kapok laina achapot lauthok chabadu ure phan chongsilaga muli phatabi aduna di kaman chitni khara loge piro yare asumna namit adu losin kare rasi tombi halaklaga boroba gi hifam mangkonda sembire aduga numungdangi chaksu pijare boroba su nungai bhaibadu oire adubu imung asida migi changjal phampiriba asina tungda kari oirakpa tamba ngamba nate migi chinbu kanana menba ngamgani ayuk adu imung wairam losilaga nungtigi tawbogum rasi tombi kaithel chatkare nungthel adu boroba hiplaga leibadu talakla male maning mayada karibu thiriba koichat chatlaga posak ama thirakpani adubu boroba ikhang khangna maningda nupi ama leiramlibadu ure masamana ifa phakai hagam wawa chatlaga hingjabi karino ai bi hisabi kaina yahaurak pasida daw ga yare asai janai is daw ya bi mem sab nungare da namangare nungari se chacha saida na saktuga yahaurak padabu kanana mani maya thongnage ngat puta da bisidi kayada nupani na macha akan basibo thajilakani aina ne tawni kusi masi asum hairaga kabok lei mana adu borobana leithali matau aduda kabok leisu hallaga ka borobagi masam adu foirai naing jabi
ꯀꯕꯣꯛꯂꯩꯕꯨ ꯐꯠ ꯏꯟꯊꯣꯛꯏ ꯃꯗꯨꯗ ꯀꯕꯣꯛꯂꯩ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯕꯣꯔꯣꯕ ꯐꯥꯛ ꯐꯥꯛ ꯅꯣꯛꯁꯤꯜꯂꯤ ꯀꯂꯛ ꯄꯦꯂꯤ ꯂꯥꯛꯑꯣ ꯅꯣꯏ ꯕꯥꯔꯇꯦꯟ ꯄꯤꯔꯨ ꯂꯥꯛꯑꯣ ꯉꯥ ꯐꯥꯔꯨꯁꯤ ꯑꯦ ꯀꯥꯏꯗ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯂꯩꯁꯤꯗꯤ ꯁꯤꯗ ꯄꯟ ꯊꯤꯡꯂꯒ ꯉꯥ ꯐꯥꯔꯨꯁꯦ ꯏꯁ ꯉꯝꯃꯔꯣꯏ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯍꯣꯏ ꯌꯥꯔꯦ ꯅꯌꯨꯝꯗ ꯐꯅ ꯂꯩꯔꯁꯨꯅꯦ ꯉꯧꯊꯣꯛꯂꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏꯌꯦ ꯃꯨꯅ ꯃꯨꯔꯤꯕ ꯂꯝꯆꯠꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ ꯀꯔꯤ ꯑꯩꯒꯤ ꯂꯝꯆꯠꯀ ꯄꯥꯟꯅꯔꯤꯕ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯑꯍꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯂꯥꯛꯑꯣꯁꯦ ꯑꯩꯅ ꯍꯥꯏꯕ ꯈꯔ ꯈꯔ ꯏꯜꯂꯨ ꯅꯪꯁꯦ ꯑꯩꯅ ꯂꯧꯒꯦ ꯈꯜꯂꯤꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯚꯥꯞ ꯇꯥꯎ ꯏꯔꯣꯏ ꯍꯠꯇ ꯃꯥꯟꯕꯤꯅ ꯑꯃꯨꯛ ꯀꯅꯥ ꯂꯧꯕꯤꯗꯣꯔꯤꯒꯦ ꯂꯥꯛꯑꯣꯁꯦ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯥꯕꯔꯣꯕ ꯑꯩ ꯇꯟꯗꯤ ꯇꯜꯂꯦ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯏꯁꯤꯡ ꯈꯔꯒ ꯆꯥꯅꯕ ꯈꯔꯒ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯈꯨꯟꯒꯤ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯕꯣꯔꯣꯕꯅ ꯄꯟ ꯊꯤꯡꯂꯕ ꯃꯇꯨꯡ ꯏꯁꯤꯠꯂꯒ ꯉꯥ ꯐꯥꯕ ꯍꯧꯔꯛꯄ ꯃꯇꯥꯡꯅꯤ ꯊꯤꯡꯂꯤꯕ ꯄꯟ ꯑꯗꯨ ꯈꯖꯤꯛ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯄ ꯃꯇꯥꯡꯅꯤ ꯑꯦ ꯀꯕꯣꯛꯂꯩ ꯇꯥꯕ꯭ꯔꯥ ꯄꯟ ꯀꯥꯏꯗꯣꯏꯅꯦ ꯑꯩ ꯑꯝꯇ ꯁꯦꯝꯂꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯟ ꯊꯤꯡꯂꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯟ ꯊꯤꯡꯂꯤꯕ ꯑꯗꯨ ꯁꯦꯝꯂꯤ ꯍꯧꯗꯅ ꯀꯕꯣꯛꯂꯩ ꯀꯟꯅ ꯂꯥꯎꯔꯛꯏ ꯕꯣꯔꯣꯕ ꯇꯥ ꯕꯣꯔꯣꯕ ꯏꯃꯥ ꯂꯤꯟ ꯑꯩ ꯁꯤꯔꯦ ꯑꯁ ꯑꯩ ꯁꯤꯔꯦ ꯀꯅꯥ ꯂꯩꯒꯦ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯈꯣꯝ ꯈꯔ ꯂꯧꯔꯒ ꯂꯤꯟ ꯑꯗꯨ ꯇꯥꯜꯂꯤ ꯑꯁꯨꯝꯅ ꯇꯥꯜꯂꯤꯉꯩꯗ ꯀꯕꯣꯛꯂꯩꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯑꯅꯤꯃꯛ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯅꯕꯨ ꯑꯀꯪꯕꯗꯨꯅ ꯅꯟꯁꯤꯜꯂꯛꯄꯅꯤꯅ ꯂꯣꯏꯔꯦ ꯑꯌꯣ ꯍꯣꯏ ꯍꯦ ꯍꯥꯏꯔꯒ ꯅꯣꯟꯈꯠꯂꯛꯄꯅꯤ ꯂꯤꯟ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯕꯗꯨ ꯎꯔꯝꯃꯤ ꯀꯕꯣꯛꯂꯩ ꯂꯥꯛꯑꯣ ꯌꯥꯔꯦꯁꯦ ꯆꯠꯂꯁꯤ ꯀꯤꯖꯔꯦ ꯄꯦꯟꯖꯔꯦ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤ ꯀꯣꯟꯁꯤꯗꯤ ꯇꯪꯈꯥꯏꯈꯛ ꯑꯣꯏꯁꯨ ꯌꯧꯍꯟꯈꯤꯁꯤ ꯅꯪ ꯂꯩꯄꯟꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥ ꯌꯥꯝ ꯆꯥꯅꯤꯡꯈ꯭ꯔꯕ ꯉꯥꯗꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯇꯟꯗ꯭ꯔꯣ ꯅꯨꯡꯁꯤ ꯋꯥꯔꯤꯒꯗꯣ ꯈꯔ ꯁꯥꯔꯛꯎꯁꯦ ꯅꯁꯛꯀꯗꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯁꯦ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯅꯪꯁꯤꯗꯤ ꯍꯥꯏꯔꯒ ꯂꯩꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯈꯪꯂꯪ ꯂꯪꯉꯛꯏ ꯍꯥꯏ ꯃꯍꯥꯄꯥꯄꯤ ꯅꯨꯄꯤꯅꯦꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯁꯛꯇꯨꯒ ꯂꯥꯏꯃ ꯅꯨꯡꯁꯤꯗꯦꯍꯦ ꯑꯗꯣ ꯇꯥꯕꯣꯔꯣꯕ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯒꯦ ꯇꯧꯋꯦ ꯅꯪꯁꯦ ꯏꯔꯣꯏ ꯃꯥꯜꯂꯁꯨ ꯔꯥꯁꯤ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯤ ꯀꯧꯕꯤꯔꯛꯑꯅꯨ ꯃꯊꯪꯗꯒꯤ ꯑꯩ ꯁꯥꯎꯔꯦ ꯁꯥꯎꯔꯅꯨꯁꯦ ꯏꯔꯣꯏ ꯃꯥꯜꯂꯁꯨꯅꯦ ꯅꯨꯄꯥ ꯅꯣꯡꯁꯥ ꯃꯥꯟꯕ ꯑꯩ ꯐꯪꯂꯕꯅꯤꯅꯅꯦ ꯅꯪ ꯅꯃꯥꯏ ꯄꯥꯛꯂꯕꯅꯤ ꯏꯆꯥꯁꯨ ꯃꯁꯛ ꯐꯖꯔꯅꯤ ꯆꯠꯊꯣꯗ ꯑꯥꯗ ꯑꯗꯣ ꯇꯥꯕꯣꯔꯣꯕ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯏꯀꯥꯏꯕ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯇꯥꯕꯣꯔꯣꯕ ꯑꯩ ꯀꯨꯞꯁꯨ ꯁꯨꯕꯤꯒꯦ ꯆꯥꯔꯨꯁꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯍꯜꯂꯁꯦꯕ ꯑꯁꯨꯝꯅ ꯍꯧꯔꯛꯄꯗ ꯍꯨꯏ ꯍꯪꯗꯣꯡꯗꯧꯅ ꯈꯟꯅꯔꯝꯕ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈ꯭ꯔꯦ ꯑꯅꯤ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯩ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯍꯩꯃꯥ ꯀꯕꯣꯛꯂꯩꯁꯦ ꯅꯨꯄꯥ ꯐꯪꯅ ꯃꯥꯜꯂꯦꯍꯦ ꯑꯗꯨꯅꯦ ꯅꯨꯄꯥꯁꯤꯅ ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯑꯁ ꯑꯩꯈꯣꯏꯗꯤ ꯆꯥꯛꯏꯗ ꯆꯦ ꯀꯕꯣꯛꯂꯩ ꯀꯅꯥꯅ ꯅꯨꯄꯥꯁꯤꯕꯨ ꯀꯕꯣꯛꯂꯩ ꯄꯤꯁꯨꯝ ꯈꯔ ꯁꯨꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯈꯪꯂꯒ ꯍꯩꯃꯥ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯣ ꯀꯔꯤꯁꯨ ꯃꯨꯟꯖꯔꯣꯏꯌꯦ ꯏꯆꯦꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯗꯣ ꯑꯃꯁꯦ ꯇꯔꯛ ꯀꯣꯏꯔꯤꯗꯣ ꯑꯩꯈꯣꯏꯅꯒ ꯃꯨꯟꯗꯗꯤ ꯄꯥꯄꯨ ꯄꯨꯅꯤꯅꯦ ꯏꯁ ꯀꯌꯥꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯂꯪꯒꯦ ꯇꯧꯏ ꯕꯣꯔꯣꯕꯅ ꯃꯈꯨꯠ ꯑꯗꯨ ꯈꯪꯐꯥ ꯐꯥꯏ ꯍꯥꯏ ꯋꯥꯔꯛꯇꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯊꯛꯁꯤ ꯈꯛꯁꯤ ꯈꯪꯗ꯭ꯔꯤꯕ ꯂꯤꯆꯠ ꯑꯗꯨ ꯋꯥꯔꯛ ꯆꯩ ꯊꯥꯗ꯭ꯔꯤꯉꯩꯗ ꯊꯨꯅ ꯆꯠꯆꯍꯧ ꯅꯣꯏꯗꯗꯤꯅꯦ ꯀꯕꯣꯛꯂꯩꯒꯤ ꯈꯨꯅꯤꯡꯐꯥꯎ ꯌꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯕꯣꯛꯂꯩ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗ ꯕꯣꯔꯣꯕꯕꯨ ꯀꯣꯟꯁꯤꯜꯂꯛꯏ ꯑꯣꯏꯃꯥ ꯃꯣꯏꯒꯤꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥꯁꯤꯃꯒ ꯑꯁ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯆꯠꯍꯧꯔꯁꯤꯁꯦ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯤ ꯀꯕꯣꯛꯂꯩ ꯃꯁꯛꯁꯤꯡꯁꯤꯒ ꯑꯁꯨꯝꯅ ꯄꯨꯟꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯀꯨꯞꯁꯨ ꯁꯨꯔꯒ ꯆꯥꯃꯤꯟꯅꯔꯦ ꯀꯕꯣꯛꯂꯩ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯕꯣꯛꯂꯩ ꯅꯨꯡꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯅꯪ ꯏꯃꯨꯡ ꯋꯥꯏꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯎ ꯏꯃꯥꯗꯣ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯑꯩꯁꯨ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯎꯔꯣꯡ ꯁꯨꯝꯆꯤꯠ ꯂꯩꯔꯤꯕ꯭ꯔꯥ ꯁꯨꯃꯥꯡ ꯀꯣꯟꯊꯣꯡꯁꯦ ꯑꯃꯨꯛꯇ ꯁꯤꯠꯀꯦ ꯍꯣꯏ ꯇꯥꯕꯣꯔꯣꯕ ꯑꯩ ꯄꯣꯔꯛꯀꯦ ꯑꯁꯨꯝꯅ ꯍꯨꯏ ꯍꯪꯗꯣꯡꯗꯐꯥꯎ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯧ ꯆꯠꯃꯤꯟꯅꯅꯤ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯅꯤ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯅꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯁꯤꯗ ꯔꯥꯁꯤꯇꯣꯝꯕꯤ ꯊꯃꯣꯏꯗ ꯁꯥꯊꯤꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯑꯌꯨꯛ ꯑꯗꯨꯗ ꯔꯥꯁꯤꯇꯣꯝꯕꯤ ꯀꯩꯊꯦꯜ ꯆꯠꯅꯕꯒꯤ ꯃꯁꯝ ꯑꯗꯨ ꯁꯦꯝꯅ ꯕꯣꯔꯣꯕꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯕꯣꯔꯣꯕ ꯅꯪ ꯍꯣꯔꯦꯟ ꯃꯥꯕꯣꯛꯀꯤ ꯄꯣꯠꯐꯝꯗꯅꯦ ꯅꯆꯟꯅꯨꯄꯤꯒ ꯂꯥꯛꯃꯤꯟꯅꯧ ꯃꯥꯕꯣꯛ ꯅꯪꯒꯤ ꯐꯤ ꯈꯔ ꯂꯩꯕꯤꯒꯦꯀꯣ ꯃꯥꯕꯣꯛ ꯌꯥꯅꯤꯗ
ꯀꯥꯏꯗꯕꯨ ꯆꯠꯂꯨꯅꯤ ꯁꯤ ꯑꯗꯨꯝ ꯎꯞꯀꯦ ꯍꯥꯏ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤ ꯐꯤꯗꯣ ꯃꯣꯠꯂꯦ ꯁꯦ ꯃꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨ ꯀꯕꯣꯛ ꯂꯩꯁꯨ ꯊꯣꯛꯂꯛꯂꯒ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯃꯥ ꯂꯩꯁꯤ ꯑꯥ ꯇꯤꯂꯥꯏ ꯈꯨꯝꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯃꯪꯒꯣꯜ ꯃꯆꯤꯁꯤꯗ ꯍꯥꯏ ꯅꯕꯨꯡꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯌꯥꯔꯦꯁꯦ ꯍꯣꯔꯦꯟ ꯂꯥꯛꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ ꯅꯨꯄꯥ ꯑꯃꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯕꯣꯔꯣꯕꯕꯨ ꯃꯪꯒꯣꯜꯗꯒꯤ ꯆꯤꯡꯊꯩ ꯑꯦ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯕꯨꯡꯉꯣ ꯁꯣꯛꯄ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯔꯥꯁꯤꯇꯣꯝꯕꯤ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯏꯆꯦ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯆꯤꯟꯅꯣ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯉꯝꯕꯁꯦ ꯂꯩꯀꯥꯏꯁꯦ ꯑꯍꯟ ꯄꯥꯟꯗꯕꯔꯣ ꯍꯥ ꯃꯍꯥꯒꯤ ꯇꯧꯉꯝꯕꯤ ꯔꯥꯁꯤꯇꯣꯝꯕꯤꯁꯨ ꯍꯦꯂꯥ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯀꯩꯅꯣꯗ ꯏꯆꯦꯒꯤ ꯋꯥꯗꯨ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯆꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯣ ꯕꯥꯕꯣꯛ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯥ ꯑꯁꯤꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯒꯤ ꯔꯥꯁ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯗꯤ ꯄꯦꯜꯂꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦ ꯍꯦꯔ ꯏꯆꯦ ꯉꯥꯡꯕ ꯌꯥꯔꯦꯅꯦ ꯏꯆꯥꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯋꯥꯗꯤ ꯉꯥꯡꯕꯤꯅꯨ ꯍꯣ ꯏꯕꯦꯝꯃꯗꯤ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨꯗꯤ ꯎꯕꯤꯔꯝꯂꯔꯣꯏꯅꯦ ꯑꯣ ꯅꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯗꯒ ꯀꯣꯟꯗꯅ ꯂꯝꯕꯤꯁꯤꯗ ꯏꯁ ꯃꯤꯠꯄꯨ ꯅꯥꯏꯅꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯍꯥꯏ ꯀꯕꯣꯛꯂꯩ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯀꯕꯣꯛꯂꯩ ꯇꯨꯃꯤꯟꯅ ꯂꯩ ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯂꯕ ꯔꯥꯁꯤꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯐꯨꯕ ꯍꯧꯔꯛꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄꯤ ꯊꯨꯏ ꯕꯣꯔꯣꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯕꯣꯛꯂꯩꯕꯨ ꯈꯟꯖꯤꯜꯂꯤ ꯔꯥꯁꯤꯇꯣꯝꯕꯤ ꯈꯨꯕꯥꯛꯇꯨꯅ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯅꯕꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯃꯥꯕꯣꯛ ꯀꯧꯔꯛꯀꯅꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯕꯣꯛꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯇꯥꯕ꯭ꯔꯣꯕꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯏꯀꯥꯏꯗꯕꯤ ꯈꯨꯟꯒꯤ ꯅꯕꯨꯡ ꯅꯧꯄꯥ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯥ ꯅꯃꯥꯏꯗꯣ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯣꯏꯗ ꯀꯌꯥꯝ ꯌꯦꯠꯂꯒꯦ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯕꯤꯁꯨ ꯇꯥꯍꯟꯕ ꯑꯗꯨꯒ ꯅꯨꯄꯥ ꯀꯣꯏꯔꯒ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯠꯄ ꯌꯥꯅꯤꯡꯗꯦ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯣ ꯏꯕꯦꯝꯃꯗꯤ ꯈꯨꯃꯨ ꯊꯣꯛꯂꯕꯅꯤꯅ ꯃꯥꯏꯗꯨꯁꯨ ꯁꯎꯟꯃꯨꯛ ꯊꯥꯔꯛꯏꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯗꯀꯣ ꯑꯣ ꯅꯣꯏꯒꯤ ꯈꯨꯅꯨꯡꯁꯤꯅꯗꯨꯅꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯤꯌꯦ ꯅꯨꯡꯁꯤꯅꯤ ꯑꯩꯗꯤ ꯅꯨꯡꯁꯤꯅꯤ ꯅꯣꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯩꯒꯤ ꯇꯥꯡꯅ ꯐꯪꯕ ꯅꯨꯡꯁꯤꯕꯗ ꯀꯅꯥꯅꯁꯨ ꯊꯥꯗꯠꯄ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯅꯃꯥꯡꯗ ꯑꯩ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯒꯤ ꯍꯛꯇꯛꯇ ꯑꯩꯁꯦ ꯃꯥꯏ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯪꯈꯣꯜꯒꯤ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯕꯣꯔꯣꯕ ꯆꯪꯁꯤꯜꯂꯛꯂꯒ ꯀꯕꯣꯛꯂꯩ ꯐꯨꯔꯤꯕ ꯑꯗꯨ ꯈꯝꯗꯣꯛꯏ ꯃꯥꯕꯣꯛ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯃꯉꯣꯟꯗ ꯐꯥꯎꯕ ꯆꯩꯅꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯥꯎꯏ ꯃꯥꯕꯣꯛ ꯃꯥꯕꯨ ꯐꯨꯕꯤꯅꯨ ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯈ꯭ꯔꯣ ꯃꯥꯅ ꯐꯥꯎꯕ ꯆꯩꯅꯥ ꯑꯗꯨ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯕꯣꯛ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯕꯨ ꯐꯨꯕꯤꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯔꯣꯕ ꯆꯠꯈꯤꯒꯦ ꯇꯧꯏ ꯀꯕꯣꯛꯂꯩ ꯎꯕ꯭ꯔꯥꯡꯅꯅ ꯁꯤꯠꯂꯒ ꯕꯣꯔꯣꯕꯕꯨ ꯇꯥꯅꯩ ꯃꯈꯣꯡ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯕꯣꯔꯣꯕ ꯆꯠꯄꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯀꯕꯣꯛꯂꯩ ꯎꯄꯥꯡꯅꯅ ꯁꯤꯠꯇꯨꯅ ꯕꯣꯔꯣꯕꯕꯨ ꯇꯥꯅꯩ ꯃꯈꯣꯡ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯕꯣꯔꯣꯕ ꯆꯠꯄꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯕ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯕꯣꯛꯂꯩꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯟꯅ ꯄꯨꯟꯁꯤꯟꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯥꯁꯤꯇꯣꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯔꯦꯗꯍꯦ ꯂꯤꯂꯥ ꯃꯌꯥꯝꯁꯤ ꯎꯕꯗ ꯏꯊꯥ ꯊꯥꯖꯗꯅ ꯔꯥꯁꯤꯇꯣꯝꯕꯤ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ ꯑꯣ ꯌꯥꯔꯦ ꯃꯌꯥꯝꯁꯨ ꯆꯠꯄꯤꯈ꯭ꯔꯣ ꯏꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯩꯅ ꯆꯥꯎꯅ ꯇꯧꯅꯤ ꯃꯄꯥ ꯀꯅꯥꯅ ꯃꯗꯣ ꯂꯩꯆꯤꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯔꯥꯁꯤꯇꯣꯝꯕꯤꯅ ꯃꯥꯕꯣꯛ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯣꯏꯒꯗꯧꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯔꯤ ꯊꯗꯠꯄ ꯌꯥꯔꯣꯏ ꯏꯃꯥꯅꯅꯦ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯔꯥꯁꯤꯇꯣꯝꯕꯤ ꯂꯨꯍꯣꯡ ꯊꯣꯛꯂꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤ ꯃꯌꯥꯝ ꯍꯜꯂꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯦꯟꯃꯟꯕ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥ ꯏꯕꯦꯝꯃ ꯈꯨꯃꯨ ꯊꯣꯛꯄꯤꯁꯦ ꯃꯋꯥ ꯐꯪꯗꯦ
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯉꯟꯅ ꯂꯥꯛꯅꯔꯁꯤ ꯍꯣꯏꯗꯍꯦ ꯑꯁꯤꯅ ꯐꯔꯦ ꯔꯥꯁꯤꯇꯣꯝꯕꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯕꯣꯔꯧꯅꯨꯀꯣ ꯈꯣꯟ ꯈꯔ ꯀꯟꯈꯠꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯕꯥꯇꯣꯟ ꯇꯧꯔꯛꯎ ꯑꯁꯨꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯡꯇꯣꯞ ꯃꯌꯥꯏꯗ ꯑꯅꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯗꯨ ꯃꯉꯛ ꯂꯩ ꯂꯩꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯏ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯦꯝꯃꯤ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨꯅ ꯂꯨꯈꯝꯗ ꯈꯨꯕꯥꯛꯅ ꯊꯥꯏ ꯃꯥꯃꯥ ꯅꯨꯄꯤꯁꯤ ꯑꯣꯟꯅꯔꯝꯂꯣꯏꯗ꯭ꯔꯣ ꯍꯣ ꯀꯦꯔꯗꯤꯅꯦ ꯃꯁꯛꯀ ꯂꯣꯏꯅ ꯑꯣꯟꯕꯅꯤ ꯃꯥꯃꯥ ꯑꯁ ꯑꯩ ꯀꯤꯖꯔꯦꯁꯦ ꯑꯩ ꯅꯨꯄꯤꯁꯦ ꯃꯤꯅ ꯑꯃꯨꯛ ꯃꯨꯟꯈ꯭ꯔꯅꯤ ꯀꯨꯟꯗꯣꯗꯣ ꯑꯝꯇ ꯈꯔ ꯊꯨꯅ ꯑꯝꯇ ꯍꯣꯜꯂꯣꯁꯦ ꯃꯁꯤꯗꯤꯕ ꯍꯥꯏꯔꯒ ꯂꯨꯈꯝ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯊꯥꯖꯤꯜꯂꯤ ꯀꯨꯟꯗꯣ ꯑꯗꯨ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯍꯨꯛꯄꯤ ꯑꯗꯨꯒ ꯀꯨꯟꯗꯣ ꯑꯗꯨ ꯐꯖꯅ ꯑꯃꯨꯛ ꯁꯦꯝꯕꯤ ꯆꯦꯞꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞꯅ ꯍꯣꯏ ꯃꯥ ꯑꯩꯈꯣꯏꯗꯁꯨ ꯆꯥꯍꯧꯔꯒꯦ